ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯀꯅꯥꯒꯨꯝꯕꯅ ꯆꯠꯃꯤꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯆꯠꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯣꯏꯕ ꯐꯥꯎ ꯐꯨꯜ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯖꯤꯔꯤꯕꯥꯝ ꯃꯌꯣꯟꯗꯒꯤ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯀꯁꯥꯔ ꯇꯥꯕ ꯂꯝꯕꯤ ꯑꯁꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯆꯠꯅꯅꯕꯒꯤ ꯊꯣꯛꯆꯔꯛꯑꯦ ꯍꯧꯖꯤꯛ ꯎꯔꯤꯕ ꯊꯣꯡ ꯑꯁꯤ ꯍꯦꯛ ꯂꯥꯟꯊꯣꯛꯆꯕꯒ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛ ꯐꯪꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛ ꯐꯪꯖꯔꯦ ꯊꯣꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯑꯁꯥꯝ ꯁ꯭ꯇꯦꯠ ꯑꯅꯤꯒꯤ ꯕꯥꯎꯟꯗꯔꯤ ꯑꯗꯨ ꯇꯥꯛꯂꯤꯕꯅꯤ ꯊꯣꯡ ꯑꯁꯤꯒꯤ ꯇꯪꯈꯥꯏ ꯑꯃꯅ ꯃꯅꯤꯄꯨꯔꯅꯤ ꯇꯪꯈꯥꯏ ꯑꯃꯅ ꯑꯁꯥꯝꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯁꯥꯝ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯖꯔꯦ ꯍꯧꯖꯤꯛ ꯑꯁꯥꯝꯒꯤ ꯖꯤꯔꯤꯈꯥꯠ ꯕꯖꯥꯔꯗꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕꯁꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯀꯁꯥꯔ ꯇꯝꯅ ꯑꯃꯗꯤ ꯏꯂꯤꯁꯥ ꯑꯃꯒꯤ ꯃꯍꯥꯎ ꯏꯔꯤꯕ ꯑꯣꯖꯥ ꯅꯣꯡꯊꯣꯡꯕꯝ ꯀꯨꯟꯖꯃꯣꯍꯟꯒꯤ ꯈꯨꯡꯒꯨꯜ ꯂꯤꯕꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯑꯩꯈꯣꯏ ꯈꯣꯡꯁꯥꯟꯖꯔꯦ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯗꯨꯅ ꯀꯅꯥꯒꯨꯝꯕ ꯆꯠꯄꯤꯅꯤꯡꯕ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯑꯗꯨꯝ ꯈꯪꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯤꯌꯥꯝꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯖꯤꯔꯤꯈꯥꯠ ꯕꯖꯥꯔꯗꯒꯤ ꯍꯧꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤ ꯈꯣꯡꯁꯥꯟꯖꯔꯦ ꯈꯣꯡꯁꯥꯟꯖꯕ ꯃꯇꯝ ꯑꯁꯤꯗ ꯂꯝꯕꯤ ꯑꯁꯤꯗ ꯀꯁꯥꯔ ꯃꯅꯨꯡ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯗ ꯊꯦꯡꯅꯖꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯍꯦꯔꯣ ꯀꯌꯥꯒꯤ ꯃꯤꯇꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ ꯃꯤꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯖꯤꯔꯤꯈꯥꯠ ꯇꯤ ꯏꯁꯇꯦꯠꯅꯤ ꯍꯥꯏꯔꯤꯕ ꯇꯤ ꯏꯁꯇꯦꯠ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯖꯤꯔꯤꯕꯥꯝꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯇꯤ ꯏꯁꯇꯦꯠꯀꯁꯨ ꯁꯝꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯇꯤ ꯏꯁꯇꯦꯠꯅꯤ ꯇꯤ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯑꯩꯈꯣꯏꯅ ꯆꯨꯝꯅ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯑꯍꯣ ꯑꯔꯥꯡ ꯍꯥꯏꯅ ꯈꯪꯅꯕ ꯑꯗꯨꯒꯨꯝꯕ ꯑꯍꯣ ꯑꯔꯥꯡ ꯃꯐꯝ ꯑꯗꯨ ꯌꯧꯖꯔꯦ ꯑꯍꯣ ꯑꯔꯥꯡ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯑꯍꯟꯁꯤꯡꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯎꯔꯤꯕꯁꯤ ꯁꯨꯔꯨꯡ ꯑꯁꯤ ꯕꯨꯕꯣꯟꯗ ꯐꯥꯎꯗꯣꯛꯏ ꯍꯥꯏꯔꯤꯕ ꯁꯨꯔꯨꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯇꯝ ꯑꯃ ꯃꯤ ꯆꯪꯕ ꯌꯥꯔꯝꯃꯤ ꯃꯅꯨꯡꯗ ꯆꯪꯕ ꯌꯥꯔꯝꯃꯤ ꯀꯥꯏꯅ ꯑꯩꯈꯣꯏꯗ ꯑꯍꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯑꯍꯣ ꯑꯔꯥꯡ ꯁꯨꯔꯨꯡ ꯑꯗꯨꯅꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯊꯦꯡꯅꯖꯕꯁꯤꯗ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯠꯆꯒꯦ ꯍꯥꯏꯗꯨꯅ ꯚꯤꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯁꯤꯗ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯍꯣ ꯑꯔꯥꯡ ꯑꯁꯤ ꯂꯥꯟꯊꯣꯛꯑꯕ ꯃꯇꯨꯡꯗ ꯆꯤꯡꯒꯤ ꯂꯝꯕꯤ ꯀꯌꯥ ꯂꯥꯟꯊꯣꯛꯑꯕ ꯃꯇꯨꯡꯗ ꯀꯁꯥꯔ ꯐꯨꯂꯇꯣꯔ ꯌꯧꯁꯤꯟꯖꯔꯦ ꯐꯨꯂꯇꯣꯔꯁꯤ ꯍꯦꯛ ꯌꯧꯔꯝꯗꯥꯏꯁꯤꯗ ꯐꯨꯂꯇꯣꯔ ꯑꯦꯔꯤꯌꯥꯗꯤ ꯆꯤꯡꯉꯦ ꯃꯐꯝꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯕ ꯃꯤꯇꯝ ꯑꯅꯤ ꯑꯃ ꯊꯦꯡꯅꯖꯩ ꯑꯃꯅ ꯑꯁꯥꯝꯒꯤ ꯑꯣꯏꯕ ꯃꯥꯜꯂꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯑꯅꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯝꯃꯤ ꯑꯍꯥꯟꯕꯒꯤ ꯍꯧꯖꯤꯛ ꯎꯆꯔꯤꯕ ꯃꯤꯇꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕ ꯊꯪꯒꯥꯜ ꯖꯦꯅꯦꯔꯦꯜꯒꯤ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯕ ꯃꯤꯇꯝꯅꯤ ꯑꯅꯤꯁꯨꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯥꯅꯤ ꯒꯥꯏꯗꯤꯟꯂꯨ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯔꯕ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯇꯝ ꯑꯅꯤ ꯀꯁꯥꯔꯗ ꯂꯩꯖꯔꯝꯕ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯒꯦ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯐꯨꯂꯇꯣꯔ ꯕꯖꯥꯔ ꯑꯁꯤ ꯌꯧꯅꯅꯕ ꯑꯩꯈꯣꯏꯅ ꯊꯧꯖꯤꯟꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯨꯂꯇꯣꯔ ꯕꯖꯥꯔ ꯑꯁꯤ ꯌꯧꯁꯜꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯃꯦꯟ ꯔꯣꯗꯇ ꯆꯠꯀꯗꯕꯗꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯁꯝꯖꯤꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔ ꯂꯛꯈꯤꯄꯨꯔꯁꯤ ꯐꯥꯎꯔꯒ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯀꯁꯥꯔ ꯂꯛꯈꯤꯄꯨꯔꯔꯣꯝꯗ ꯒꯥꯔꯤ ꯑꯁꯤ ꯊꯧꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯁꯥꯔ ꯂꯛꯈꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯍꯥꯏꯗꯤ ꯂꯝꯕꯤꯁꯤꯗ ꯑꯗꯨꯝ ꯎꯖꯔꯛꯄꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯀꯣꯚꯔ ꯇꯧꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯑꯁꯤꯗ ꯃꯦꯟꯂꯤ ꯂꯥꯛꯆꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯂꯩꯔꯤꯕ ꯃꯑꯣꯡ ꯄꯨꯟꯁꯤ ꯃꯍꯤꯡ ꯍꯥꯏꯕ ꯑꯆꯠ ꯑꯋꯣꯡꯁꯤꯡꯁꯨ ꯑꯩꯈꯣꯏ ꯅꯝꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯑꯁꯤꯗ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯁꯥꯔ ꯂꯛꯈꯤꯄꯨꯔ ꯕꯖꯥꯔ ꯌꯧꯁꯤꯟꯖꯔꯦ ꯂꯛꯈꯤꯄꯨꯔ ꯕꯖꯥꯔ ꯌꯧꯁꯤꯜꯂꯛꯄ ꯑꯁꯤꯗ ꯂꯛꯈꯤꯄꯨꯔ ꯕꯖꯥꯔꯗ ꯊꯦꯡꯅꯕ ꯃꯩꯇꯩꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯛꯈꯤꯄꯨꯔ ꯕꯖꯥꯔꯁꯤꯒꯤ ꯃꯅꯥꯛꯇꯁꯨ ꯑꯩꯈꯣꯏ ꯇꯝ ꯂꯩꯔꯝꯕꯁꯨ ꯊꯦꯡꯅꯩ ꯑꯗꯣ ꯐꯖꯅꯗꯤ ꯅꯝꯕ ꯉꯝꯗ꯭ꯔꯦ ꯒꯥꯔꯤ ꯈꯤꯇꯪ ꯆꯤꯟꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯂꯛꯈꯤꯄꯨꯔ ꯕꯖꯥꯔ ꯃꯌꯣꯟꯁꯦ ꯌꯧꯁꯤꯜꯂꯛꯑꯕꯅꯤꯅ ꯒꯥꯔꯤ ꯈꯥꯝꯕꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯊꯧꯖꯤꯟꯖꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯅꯨꯃꯤꯠꯁꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯂꯛꯈꯤꯄꯨꯔ ꯕꯖꯥꯔ ꯑꯣꯏꯔꯝꯗꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯂꯛꯈꯤꯄꯨꯔ ꯕꯖꯥꯔ ꯅꯨꯃꯤꯠ ꯍꯥꯏꯅ ꯃꯣꯏꯒꯤꯁꯨ ꯂꯩ ꯑꯗꯨꯕꯨ ꯑꯣꯏꯔꯝꯗꯦ ꯑꯗꯨꯃꯛꯄꯨ ꯗꯨꯀꯥꯟ ꯐꯝꯗꯕꯗꯤ ꯅꯠꯇꯦ ꯂꯣꯏ ꯐꯝꯃꯦ ꯑꯗꯨꯕꯨ ꯕꯖꯥꯔ ꯅꯨꯃꯤꯠꯇꯅ ꯍꯦꯟꯅ ꯐꯝꯕ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯏꯃꯥ ꯏꯕꯦꯟ ꯏꯕꯣꯛ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯂꯩꯕ ꯈꯨꯗꯤꯡꯃꯛꯇ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯅꯕ ꯍꯥꯏꯗꯤ ꯄꯣꯛꯐꯝ ꯐꯝꯕꯁꯦ ꯑꯗꯩ ꯑꯗꯨꯝ ꯐꯝꯃꯝꯕꯁꯦ ꯎꯕꯗ ꯑꯩꯈꯣꯏ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯄ ꯑꯗꯣ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯁꯤꯅ ꯐꯖꯅ ꯅꯝꯅꯤꯡꯕꯅꯤ ꯑꯗꯨ ꯈꯥꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯈꯣꯏꯒꯤ ꯊꯧꯒꯠꯆꯔꯦ ꯑꯩꯈꯣꯏꯅ ꯂꯛꯈꯤꯄꯨꯔ ꯕꯖꯥꯔꯅꯤ ꯂꯩꯖꯔꯤꯕꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯅ ꯑꯌꯥꯝꯕꯅ ꯗꯨꯀꯥꯟ ꯐꯝꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯏ ꯑꯗꯣ ꯑꯩꯈꯣꯏ ꯂꯛꯈꯤꯄꯨꯔ ꯕꯖꯥꯔꯁꯤ ꯂꯥꯟꯊꯣꯛꯅꯅꯕ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯧꯒꯠꯆꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤ ꯆꯠꯄ ꯃꯇꯝꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯊꯦꯡꯅꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯈꯥꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩꯈꯣꯏ ꯍꯜꯂꯛꯄꯗ ꯑꯣꯏꯅ ꯌꯦꯡꯉꯁꯦꯅ ꯑꯩꯈꯣꯏ ꯆꯠꯆꯔꯦ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯦꯡꯖꯕꯅꯤ ꯌꯦꯡꯉꯒ ꯁꯤ ꯑꯣꯏꯖꯦꯠꯁꯦ ꯃꯩꯇꯩ ꯑꯣꯏꯖꯦꯠ ꯅꯠꯇꯦ ꯁꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯃꯗ ꯃꯩꯇꯩ ꯉꯥꯛꯇꯅꯤ ꯇꯥꯔꯤꯕ
ꯑꯗꯨꯒ ꯁꯤꯗ ꯊꯦꯡꯅꯔꯤꯕ ꯏꯪꯈꯣꯜ ꯀꯣꯏꯕꯁꯤꯡ ꯏꯃꯥ ꯏꯗꯣꯟꯁꯤꯡ ꯑꯍꯟ ꯑꯣꯏꯔꯕ ꯏꯄꯨꯁꯤꯡꯅ ꯑꯆꯠ ꯑꯋꯣꯛꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯇꯞꯅ ꯏꯪꯅ ꯅꯝꯃꯒ ꯂꯥꯛꯆꯕꯅꯦ ꯏꯕꯣꯛ ꯀꯌꯥ ꯏꯕꯣꯛ ꯅꯨꯡꯁꯤꯕ ꯏꯕꯣꯛ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯕꯁꯦ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐꯖꯕ ꯂꯝꯕꯤ ꯑꯃꯁꯨ ꯊꯦꯡꯅꯔꯛꯑꯦ ꯍꯥꯏꯔꯤꯕ ꯂꯝꯕꯤꯁꯤ ꯌꯥꯝꯅ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯌꯥꯝꯅ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛꯁꯤꯒ ꯂꯝꯍꯥꯡꯁꯤꯒ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯩꯇꯩꯁꯤꯡꯅꯁꯨ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯅꯨꯡꯐꯧꯒꯤ ꯂꯝꯕꯤꯅꯤ ꯂꯝꯕꯤ ꯑꯁꯤꯗꯒꯤ ꯐꯥꯎꯔꯒ ꯑꯩꯈꯣꯏ ꯄꯂꯥꯔꯕꯣꯟ ꯇꯥꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤ ꯅꯨꯡꯐꯧ ꯐꯥꯎꯔꯒ ꯄꯂꯥꯟ ꯇꯥꯕꯒꯤ ꯂꯝꯕꯤꯅꯤ ꯂꯝꯕꯤ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤ ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯤꯕꯁꯤꯅꯤ ꯌꯥꯝ ꯐꯖꯕ ꯌꯦꯡꯕꯗ ꯌꯥꯝꯅ ꯏꯪꯕ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯄꯂꯥꯔꯕꯣꯟ ꯇꯝꯅ ꯆꯠꯄꯒꯤꯁꯨ ꯃꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯇꯥꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯃꯥꯡꯗ ꯎꯔꯤꯕ ꯊꯣꯡ ꯑꯁꯤ ꯍꯥꯏꯔꯤꯕ ꯑꯩ ꯏꯁꯥꯃꯛꯁꯨ ꯈꯪꯖꯗꯦ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯈꯪꯕ ꯌꯥꯎꯕꯤꯔꯒꯗꯤ ꯊꯣꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯃꯗꯤ ꯆꯦꯜꯂꯤꯕ ꯇꯨꯔꯦꯟ ꯑꯁꯤꯒꯤ ꯃꯃꯤꯡꯁꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯂꯥꯔꯕꯣꯟ ꯌꯧꯁꯜꯂꯦ ꯄꯂꯥꯔꯕꯣꯟꯒꯤ ꯃꯅꯨꯡꯅꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝꯅ ꯃꯦꯟ ꯑꯣꯏꯅ ꯈꯪꯅꯕ ꯑꯗꯨꯒꯨꯝꯕ ꯄꯂꯥꯔꯕꯣꯟ ꯕꯖꯥꯔ ꯑꯗꯨ ꯌꯧꯖꯔꯦ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯌꯧꯕꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯖꯅꯅꯦꯇꯥ ꯍꯤꯖꯝ ꯑꯦꯔꯥꯕꯣꯠꯀꯤ ꯃꯤꯇꯝ ꯑꯃ ꯎꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯒꯥꯔꯤꯁꯦ ꯈꯥꯝꯖꯔꯒ ꯑꯃꯨꯛ ꯀꯨꯝꯊꯕꯅꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯃꯤꯇꯝ ꯑꯁꯤꯁꯨ ꯀꯃꯥꯏꯅ ꯂꯩ ꯑꯃꯗꯤ ꯀꯔꯤ ꯀꯔꯤ ꯊꯥꯏ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯆꯒꯦꯅ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯆꯪꯁꯤꯟꯖꯔꯦ ꯁꯤꯅꯤ ꯃꯌꯥꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯛꯈꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯋꯦꯟꯁꯤꯒꯤ MLA ꯀꯧꯁꯤꯛꯔꯣꯏꯅ ꯁꯪꯒꯥꯕꯤꯕ ꯑꯗꯨꯒꯨꯝꯕ ꯖꯅꯅꯦꯇꯥ ꯍꯤꯖꯝ ꯑꯦꯔꯥꯕꯣꯠ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯊꯧꯕ ꯑꯃꯒꯤ ꯃꯤꯇꯝ ꯑꯃ ꯃꯐꯝꯁꯤꯗ ꯎꯕ ꯐꯪꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯂꯝꯕꯤꯗꯨ ꯁꯣꯝꯗꯒꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯐꯪꯉꯤꯕ ꯎꯔꯤꯕ ꯂꯝꯕꯤ ꯑꯁꯤꯅ ꯃꯦꯟ ꯔꯣꯗꯅꯤ ꯑꯩꯈꯣꯏꯅ ꯃꯦꯟ ꯔꯣꯗ ꯑꯁꯤ ꯂꯥꯟꯊꯣꯛꯑꯒ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯦꯠꯂꯣꯟ ꯊꯪꯕꯗ ꯑꯁꯤꯅ ꯖꯤꯔꯤꯔꯣꯝꯗꯒꯤ ꯂꯥꯛꯀꯗꯕ ꯂꯝꯕꯤꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯎꯔꯤꯕ ꯑꯣꯏꯔꯣꯝ ꯊꯪꯉꯤꯁꯤꯅ ꯁꯤꯜꯆꯔ ꯆꯠꯀꯗꯕ ꯂꯝꯕꯤꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯅꯤꯃꯛꯁꯤ ꯆꯠꯇꯕꯤꯗ ꯑꯍꯨꯝꯁꯨꯕ ꯂꯝꯕꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯆꯠꯂꯁꯤ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯀꯔꯤ ꯀꯔꯤ ꯃꯌꯥꯝꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯉꯨꯔꯁꯤ ꯑꯃꯗꯤ ꯃꯌꯥꯝ ꯃꯐꯝ ꯑꯁꯤꯗ ꯀꯔꯝ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯟꯗꯥꯔꯤ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝ ꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯆꯠꯆꯔꯦ ꯆꯠꯄꯁꯤꯗ ꯔꯦꯜꯋꯦ ꯇ꯭ꯔꯦꯛ ꯑꯃ ꯊꯦꯡꯅꯔꯦ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯁꯤ ꯌꯦꯠꯂꯣꯝꯁꯤꯅ ꯖꯤꯔꯤ ꯆꯠꯄꯅꯤ ꯑꯣꯏꯔꯣꯝ ꯑꯁꯤꯅ ꯁꯤꯜꯆꯔ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯌꯧꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯔꯦꯜꯋꯦ ꯇ꯭ꯔꯦꯛꯅꯤ ꯑꯩꯈꯣꯏ ꯊꯦꯡꯅꯖꯔꯤꯕ ꯁꯤ ꯂꯥꯟꯊꯣꯛꯑ ꯃꯇꯨꯡꯗ ꯃꯈꯥ ꯁ꯭ꯋꯥꯏꯗꯒꯤ ꯊꯤꯕ ꯍꯧꯔꯗꯕꯅꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗꯅ ꯑꯦꯛꯖꯦꯛꯇꯤ ꯑꯩꯈꯣꯏ ꯈꯪꯖꯗꯦ ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯗ ꯍꯪꯉꯁꯦꯅ ꯑꯩꯈꯣꯏꯅ ꯒꯥꯔꯤꯗꯨ ꯁ꯭ꯋꯥꯏꯗ ꯈꯥꯝꯃꯦ ꯃꯥꯏ ꯃꯆꯥ ꯃꯁꯨꯗꯤ ꯂꯩꯕ ꯅꯠꯇ꯭ꯔꯥ ꯃꯁꯤꯗ ꯏꯅꯥꯎꯁꯤꯅ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯆꯥꯎꯔꯥꯛꯄ ꯑꯃ ꯈꯪꯕꯗꯤ ꯑꯩꯈꯣꯏ ꯃꯐꯝꯗ ꯇꯝꯅ ꯊꯧꯖꯤꯟꯖꯔꯦ ꯃꯐꯝꯗ ꯇꯧꯁꯤꯜꯂꯒ ꯑꯩꯈꯣꯏ ꯃꯐꯝ ꯊꯣꯡꯒꯥꯟ ꯑꯦꯛꯖꯦꯛꯇꯤ ꯈꯪꯗꯕꯅ ꯁ꯭ꯋꯥꯏꯗ ꯀꯅꯥꯅꯣꯝꯗ ꯍꯪꯒꯦꯅ ꯊꯤꯕ ꯃꯇꯝꯗ ꯏꯆꯦ ꯑꯃꯗꯤ ꯊꯦꯡꯅꯖꯔꯦ ꯑꯗꯩꯗꯤ ꯏꯆꯦꯁꯤꯗ ꯍꯪꯉꯁꯦꯅ ꯑꯩꯈꯣꯏ ꯆꯪꯁꯤꯟꯖꯕꯅꯦ ꯑꯣ ꯑꯁꯤꯒꯤ ꯑꯗꯨꯒꯤ ꯍꯩꯅꯧ ꯃꯈꯣꯡ ꯇꯨꯝ ꯃꯄꯥꯟ ꯁꯥꯕꯁꯦ ꯑꯗꯩ ꯍꯩꯅꯧ ꯃꯈꯣꯡ ꯑꯗꯨꯝ ꯆꯪꯉꯣ ꯃꯅꯨꯡ ꯆꯪꯗꯣꯏꯕ ꯏꯆꯦꯁꯤꯅ ꯌꯥꯝꯅ ꯐꯖꯅ ꯊꯣꯡꯒꯥꯟꯗ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯗꯦ ꯇꯨ ꯗꯦ ꯖꯤꯔꯤ ꯀꯥꯡꯂꯨꯞ ꯇꯤꯝꯁꯤꯅ ꯑꯩꯈꯣꯏ ꯆꯪꯉꯁꯦꯅ ꯃꯐꯝꯗꯨꯗꯒꯤ ꯒꯥꯔꯤ ꯊꯝꯃꯕ ꯃꯇꯨꯡꯗ ꯈꯣꯡꯅ ꯆꯪꯉꯁꯦꯅ ꯑꯩꯈꯣꯏꯁꯦ ꯈꯣꯡꯅ ꯆꯪꯁꯤꯟꯖꯔꯦ ꯌꯥꯝ ꯂꯥꯞꯄꯝꯗꯦ ꯌꯥꯝ ꯅꯛꯅꯁꯦ ꯂꯩꯔꯝꯃꯦ ꯁꯤ ꯂꯩꯔꯛꯁꯤꯅꯤ ꯁꯤ ꯌꯥꯝꯅ ꯀ꯭ꯋꯥꯅ ꯑꯣꯏꯖꯦꯠꯇ ꯂꯥꯏꯟꯗꯒ ꯊꯥꯔꯒ ꯌꯥꯝꯅ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯗ ꯑꯩꯅ ꯀꯦꯃꯦꯔꯥꯁꯦ ꯇꯥꯍꯟꯕ ꯉꯝꯗ꯭ꯔꯒꯁꯨ ꯔꯤꯌꯦꯂꯤꯇꯤꯗꯗꯤ ꯌꯥꯝ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯊꯣꯡꯒꯥꯟ ꯑꯃ ꯑꯣꯏ ꯑꯩꯈꯣꯏꯅ ꯊꯣꯡꯒꯥꯟꯁꯦ ꯃꯁꯤꯒꯤ ꯊꯣꯡꯒꯥꯜꯁꯦ ꯆꯪꯖꯔꯦ ꯃꯅꯨꯡꯗ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯉꯦ
line खरा लेरमे यूमसे करम्बनो आइसि खंगदे अदु हंगोसेने खुना चंगबने चंगदु सेसिदा पुखरी गसु लेरमे याम नुसिबा दु याम चंगी चंगजरक्ते खुना अदु यूमसे उबदे याम नुसी हुजि खुना मयाम दे उच्चरिबा सिगि यूमसिनी अखोय बुथोंबम कुंजमोहनगी हौरफम अमदि महाकी निमजाव अदु मसिबगी महा चावरखिबने हायबदु अखोयना मफम मेसिदा लागा खंगबंगमी मखाताबा वारिसिंग इबोक्सिगा सानाबदु मयाम पुन्ना तामिना लिसा अमगी महाव हायरेबा लाइरिक अमदि शॉर्ट फिल्म सिंग सिदी मयामना उबिरंबा याय अदुबु अयिबा असि नोंथोंबम कुंजमोहन सी मचिमनाव ग्यानो मागे हौरफम कदाइदनो करिनो हायबना सिंग सिदी मयामना खंगलमदबा याय हायदुना देदु दे जिरिबामना अखनबा ngasiगी वीडियो सि पुदन लाक्सबनी अखोयगी ओजा नोंथोंबम कुंजमोहन असि मचिमना अहुमनी महाकी मचिमना अहुमक लैखिद्रे मसेदा ओजा नोंथोंबम कुंजमोहन ख्वाइदिगी इतोन तोनबा नाउनु पागी नपीगनी हौजे अखोयना वारी सानजगदोरिगसी मौ अमतनिगा बोकी जा क्या नो नपी अनिगा नुपानिगा एकदम दुरावरी कई कई तबु मपान थक मचाम सुम तो अचौबो नतेदा गवर्नमेंट दुम दुकान मका सुमजा याम चौ तौदे याम नुवाइना लैये कसारी मैतै जिंजे युम युन ने याम नुवाइ खोजे खना जैना तौनादे lam chau chau ma yam nuai na lei शांति दे ना अमगा मा लौना कोई मुस्लिम दुनिया दी जाम त खाना ना दे sai sai da lei sai da mai dai kya mun dai कोई बलाय बन सिगन मते दुम जाम जंग है बता मन sai si ma srong ban sai dai sira असि तना दे कोई खुनजे बना मरी था अवांग काय मखा काय खाइदो येबा जानि खुन मादो मरी ले येबा सिगा adu jam yang pabu hoi ye se kai no se pabu hoi ne sidal khundara mi se adum thai ne de hong adum suron de le ram ba na kang manipur de la मोय मणिपुर दा सी मफम दिगन पलार मम्मी adum thai ne de hora ba ne ba anna man hakka kari ku je ai di ma masa lai kyam tam kadai de लाइक द तमंग मारे सिलोंग दा तना हने हाल मंदी सुम जाम चाकी तौ दे दना अदि मनक तो मोय तमय मी लाई हने क्लास 8 क्लास तम हदि के बी गा माना दे DM college ta जाओ ओ यमो दना अदु दे तम दे दे MA दा मग जाओ इ बाइस दि यमो क्लास म हाना तम नै दि 8 9 10 भाउ दने बा पुरा लोइ रे दि तम दे दे MA दा म को ai sai na ku ye tai putu ga dilin chala रो लाइते रो चिता ada lei ada लो ले लाइते keno yumpham ari me si oi de adi so अजी बसी हो देने कोई बोल फैमिली ngatan lo ko sagai gine mo babu ma se paring san ta so exact palar bon kai hai jaga se palar bon awang la kai sina anam mo se ifal lai bo se ai khong ge mo cha mo wa thi ra ga ne ifal da ada lai do ne ba to hau ga thi ra ga no thi ra ga ai jang khang ngau da ai ko na la ko ne yang khang da bo do ni na sida la ko kan ifal da le ifal lai he mo cha am se po no lo he ba yo se la ko kan ba che ni ai la pa che ne 19 kan kui boi dri ge 95 boi da ti mo na ha lo je ba kui dri ye cái này hay đâu khang ge da wa đi se jang mo le mo ni jang li ne se da ne jam lấy đi lấy tiền rồi Wasandagi ko ke dairi karena kano tinggal mapan lana ka ite na ida mo mayam le ba ada ma ta like mo ile to me ko de thamam le lai se mai be pori ba library da kai da san do khra ba ini sami ma house na mo ge jiu to su lai ba ini sama house yang thang se mi prang thang thank you short film ne ba thank you sanin ne lai phung ji kya mo ti phung ma no adu di phana jam di lai ke phana jam ma ni ba ina ma sing di ba phang de phung hi phang na ne se man na sum phung hi ma na lo salam da badu aji moi di manipur chau chau mi lai moi la na ta su mai de phang ne tau lo ado keno ibo ki ming duna kai ko ge nandarani ibo to di chahi kya mo su adu chahi de khang ai chaurak pa du jeng na tra chaurak pa je mai chahi de mutraga mutra tari ni pa ne jaw ahlo le sine mag jam khing ma sang to phajara pon mi di chaw ro ya ba mani pu de lan khang noi ka di khang oi na abo si su lai ki ni ro bu ki ma i de su ite hena to ro mani ma loi khang ma ram do dari yam phai je so ba ma sum to bani ite hena loi ram da ba ma su to bani ba lam lai ya ba lari wa la se ma gyan lai ba mai ite hen do lai ma cho sang tin loi khang ma ni ma chan pa su no ma chan pa su lari loi hei da na kali na kai wai do di khang bi bro kai bua kai ni ka ha yam bim le ka oi ku yam le ka khoi le ite se khoi ite acting hai ba na no ni je ma sa to phade ba mi di pang jau jau de ba phade ba mai acting ne phade ba ama mana ba ja halo u je dra ani su ba ngi am si si da le ri pha ma I phala su te phala mai pori ba da le na ha ko ne si ga le ho ba si na ho ro kham ne khi ra chú khoi ite am ju si ga mai sanskar lo to da mai ko kham ni to ja ge ha ba
मई था थोड़ा क्या मैं सेलोइन तो कोरोना में तब नहीं पाऊँ अंजी की अंदर सीधी लाभ सीधा नाम लागते हैं मतलब तारा लागते सही करो ना yang कोई ले यार इशू थी yang कोई फंगी ओ कोई हो तो गया कोई इसान बाहर लुकोंगे बा लुकोंगे इतने हैं तो लाइए बा कोई नहीं बोसी उनारू रबा मतुंगा इबोक्सिन अखोई बुनुक सिबिदुना खुदै मतेग मा खुदोल तंबिरई सिगुंबा कसारगे थाइने दगी सु चटनरगा लाकपा होजिक सु चटनरिबा मी लाकपदा पोट पीबगी हैनबिसे नसिसु अदुमक मुत्तन लैदिबसे उबदा यामना नुसिबा पोए मतंग सिदा अखोई मफम सिदगे हंजरे इसामगी महाउ इदिबा अखोई ओजा नोंथोंबुं कुंजमोहनगी अकुप्पा अमदि मागी वारिसिंग तना चाबा मतमदा अखोइना डेटु डे जिरिबामना अमुक नेक्स्ट एपिसोड अमा पुरक्पा ngamnaba अखोइ kan आशा तौजरी ngamnabsu honajage अदुबु ngasigi khongcher asida halakpa matamda अखोइना यामना नुंगसिबा मणिपुरगी ओइबा पुवारीगा सागोनागदबा अमदि अरि बलाइरि कया अमा ngasigi नहारो खुरेरोल सिलुप हाइरिबा लाइब्रेरी असिदगी अखोइना उबा फंगे मदसु मयाम मियंग तामिनसी Nangoi Sagol Thaba Ayibada Sri Nongthong Khongjam Khel Chandra Singh Manipur Sahitya Parishad Imphal Ko Maman Lupa Hunga Makhai Piringai Matamne 9 December Ahanba Sayon Haiga Kwa 1960 Ainetu Singamaga Jamapan Kumpuga Nipan Ing Hai Sadzalado Maite Huyela Lon like it in that little sidi kayo he hanba khutnam singamaga samapan kuntra ga tariat adoi tari 1937 da hanba ani subana 19 ga 80 da lady atu pa yam lady sida loi sida lari siam lady Taron hai da taron hai ba malida ko sina hare hanji woi doi ne nuga khrab oza sri pangabam rango singha jibu na teacher sina sibo byakhapur hai bhegepati laikai kam kana khongona sitat khre ban tinga tuan taraban oh kang lai sidre me yet nari ba kang la sha edition do ne yang ai she mai tat le se kan omani po ring tat le ni su kai ni so sing hai sing ni kunjo mai te ti kunjo mai te takching kamai tu coaching wa ga na su ba o sin 1971 gi larik ne Sky no larik she khoi adale ne thazade kakching gi maram de iblarik ne ba Sursanpur kakmani paren kanana sibo sarang them barmani singha masilarik ari be am leile ai be masana punjab ani shuba khunam November ani shuba khunam ne ba 1984 jim ani shuba khunam ne be yangdana to kothau jim lai bi khangrana kothau jim lai bi do khai puya amailon 1979 ahan ba khudam drama paneba mihing mihun gi param hai baneba masa phaba ana ayek leitaba kana gumba kana operator ge Librarian ai kamai to di pa ya Larik se lau base mogi chahi amagi una lupa jangkai
दुबई वोटर कार्ड दुबई जेरोक्स के काम बताओ मनपुरी लाज लो यागद्रो लौब से दुदी खंगे लाइब्रेरी में हमला सिगी इना होगी एड्रेस से सि लेरी मफम से लखीपुर दुम लखीपुर लखीपुर अवांग लेकाय मखा लेकाय दुम लई बु बाजार मना लखीपुर बाजार पुना याम नसिम मणिपुर के अरी अरीबा लारिक मयाम अमा सिगी मफम सिगी लाइब्रेरी से लेहौरी लखीपुर दने से लखीपुर बाजार हाय तारे जगह से सुमाई तौदना अखोगी मसी खोंसेट असे लोसिंजखरे मयामना लोरखो बिनियन ताबीबगी दमकता देदु देजिरि बांगी नगे दिगी थागत फोंदोक्सरी मसीगी ओइनदी अतांगसी खाइने मिनसि